ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯊꯔꯣ ꯍꯦꯛ ꯑꯣꯟꯈꯩ ꯆꯩꯅꯥꯗꯨ ꯈꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯂꯣꯌꯨꯝꯕꯅ ꯁꯣꯔꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯤ ꯃꯄꯨꯅꯤ ꯐꯨꯔꯤꯁꯦ ꯍꯦꯟꯊꯣꯏꯁꯨ ꯉꯛꯅ ꯂꯣꯌꯨꯝꯗ ꯑꯃꯨꯛ ꯌꯦꯡ ꯊꯔꯣ ꯑꯣꯜꯂꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯗ ꯃꯃꯥꯏ ꯆꯠ ꯂꯩꯊꯣꯛꯂꯒ ꯎꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯤꯞꯄꯛꯏ ꯍꯦꯟꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯑꯩꯅ ꯅꯠꯇꯦ ꯑꯩꯅ ꯁꯨꯛꯅ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯉꯨꯔꯨꯡ ꯇꯧꯈꯠꯅꯔꯛꯂꯦ ꯏꯕꯦ ꯁꯅꯥꯁꯨ ꯃꯄꯥꯟꯗ ꯂꯥꯡꯅꯔꯛꯄꯗꯒꯤ ꯊꯣꯔꯛꯂꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝꯕꯣ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯦ ꯏꯃꯥ ꯑꯩꯅ ꯁꯨꯛꯅ ꯅꯠꯇꯦ ꯏꯕꯦꯁꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯅ ꯁꯨꯃꯥꯡꯗ ꯍꯤꯞꯂꯤꯕꯗꯣ ꯎꯔꯛꯂꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯁꯨꯃꯥꯡꯗꯨꯗ ꯇꯧꯔꯤꯕꯗꯨꯗꯤ ꯂꯣꯌꯨꯝꯕꯅ ꯏꯅꯦ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯅꯤ ꯏꯕꯥꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯍꯧꯒꯠꯂꯛꯑꯒ ꯌꯥꯅꯤ ꯏꯕꯦꯁꯅ ꯀꯨꯝꯊꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯏꯕꯦꯁꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯟꯗꯛ ꯅꯧꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯒꯤꯅꯦꯅ ꯁꯥꯒꯠꯂꯤꯕ ꯁꯪꯗꯨꯗꯅꯦ ꯍꯨꯔꯥꯟꯕ ꯆꯪꯉꯝꯗꯅ ꯃꯌꯥꯝ ꯉꯁꯥꯏꯗꯩ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯇꯧꯔꯤꯕꯅꯤ ꯏꯕꯦꯁꯅꯥꯅ ꯏꯁ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯄꯥꯏꯈꯣꯝꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯃꯌꯥꯝ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯈꯔ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯁꯤꯟꯈꯤꯕ ꯎꯍꯧꯕ ꯑꯗꯨ ꯑꯩꯁꯨ ꯁꯣꯝꯗ ꯆꯦꯟꯁꯤꯟꯖꯔꯛꯄꯅꯤ ꯂꯣꯌꯨꯝꯕꯅ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯍꯨꯔꯥꯟꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯇꯥꯔ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯥꯊꯤꯅ ꯐꯨꯗꯠꯂꯝꯕꯅꯤ ꯈꯨꯠꯀꯥꯁꯦ ꯏꯒ ꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯆꯤꯡꯂ ꯄꯨꯁꯤꯜꯂꯛꯂꯦ ꯅꯨꯄꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯒ ꯅꯪ ꯀꯅꯥ ꯊꯥꯔꯛꯄ ꯃꯤꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯕꯦꯟꯗꯔꯗꯒꯤ ꯎꯝꯇꯥꯅ ꯍꯜꯂꯛꯄꯩ ꯂꯝꯕꯤꯗꯒꯤ ꯄꯩꯁꯥ ꯄꯤꯔꯒ ꯐꯦꯛꯇ꯭ꯔꯤ ꯁꯤꯃꯩ ꯊꯥꯗꯣꯛꯑꯣꯅ ꯂꯥꯛꯄꯅꯤ ꯃꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯪꯗꯦ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂ ꯐꯨꯒꯦ ꯇꯧꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯍꯦꯟꯅ ꯐꯨꯔꯨꯅꯨ ꯁꯤꯈꯤ ꯅꯥꯈꯤ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯗꯁꯥ ꯇꯥꯒꯅꯤ ꯑꯗꯨꯅꯅꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯁꯤ ꯃꯈꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯄꯨꯂꯤꯁ ꯀꯧꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯂꯤꯁ ꯀꯩꯁꯨ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯦ ꯐꯥꯒꯠꯂꯕ ꯃꯈꯣꯏ ꯈꯔꯁꯨ ꯖꯤꯞꯇ ꯍꯥꯞꯀꯠꯂꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯀꯦꯁꯣꯔ ꯁꯥꯟꯇꯤ ꯊꯕꯥꯁꯅ ꯂꯣꯌꯨꯝꯕ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯇ ꯉꯥꯏꯍꯧꯔꯦ ꯉꯁꯥꯏꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯗꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒ ꯂꯣꯌꯨꯝꯒꯁꯨ ꯃꯔꯥ ꯑꯃꯃꯝ ꯊꯥꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯟꯅꯩ ꯀꯦꯁꯣꯔꯅ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯂꯣꯌꯨꯝꯕꯅ ꯀꯀꯥ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯃꯐꯝꯁꯤꯗ ꯊꯨꯅ ꯌꯥꯡꯅ ꯌꯧꯁꯤꯟꯖꯔꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯀꯜꯂꯛꯄ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡ ꯁꯦꯟꯅꯔꯒ ꯂꯩ ꯀꯀꯥ ꯍꯣꯏ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯃꯐꯝꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯔꯛꯂꯒ ꯌꯦꯡꯁꯤꯟꯅꯕ ꯁꯤꯟꯖꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯄꯥꯏꯈꯣꯝꯕ ꯃꯅꯒꯟꯗꯨꯗ ꯆꯩꯅꯥ ꯈꯪꯄꯥꯎ ꯐꯥꯎꯔꯛꯂꯒ ꯑꯃꯨꯛ ꯃꯈꯥꯗ ꯅꯥꯍꯦꯔꯒ ꯐꯝꯊꯈꯤ ꯂꯣꯌꯨꯝꯕ ꯄꯥꯈꯠꯅ ꯏꯕꯥꯏ ꯌꯥꯝ ꯅꯥꯔꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯄꯥꯏꯈꯣꯝꯕ ꯑꯅꯥꯕ ꯈꯥꯡꯅ ꯌꯥꯅꯤ ꯆꯠꯇ꯭ꯔꯁꯨ ꯊꯕꯥꯁꯅꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯐꯥꯔꯁ ꯑꯦꯗꯇꯤ ꯇꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯍꯦꯜꯂꯅꯤ ꯑꯅꯥꯕꯗꯣ ꯑꯩ ꯌꯨꯝꯗꯒꯤ ꯐꯥꯔꯁ ꯑꯦꯗ ꯇꯧꯅꯕ ꯍꯤꯗꯥꯛ ꯂꯧꯔꯨꯒꯦ ꯀꯦꯁꯣꯔꯅ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯠꯁꯤ ꯊꯕꯥꯁꯅꯥꯒ ꯀꯦꯁꯣꯔꯒꯗꯣ ꯐꯥꯔꯁ ꯑꯦꯗ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒ ꯂꯣꯌꯨꯝꯕꯒꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯐꯛ ꯊꯥꯔꯒ ꯐꯛꯂꯥꯡꯗ ꯉꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯐꯝꯍꯜꯂꯤ ꯁꯥꯟꯇꯤꯅ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯜꯂ ꯂꯩꯔꯤꯗꯨꯕꯣ ꯍꯦꯟꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯁꯨ ꯅꯣꯡꯈꯠꯄ ꯉꯝꯗ ꯁꯨꯠ ꯀꯞꯊꯣꯔꯛꯂꯦ ꯂꯣꯌꯨꯝꯕꯒ ꯄꯥꯏꯈꯣꯝꯕꯒꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯏꯕꯦꯁꯅꯥꯅ ꯏꯍꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯏꯆꯥꯅ ꯂꯥꯟꯕꯁꯨ ꯅꯠꯇꯕꯁꯤꯗ ꯁꯥꯟꯇꯤꯅ ꯑꯉꯥꯡꯁꯦ ꯄꯥꯈꯠꯂꯝꯃꯅꯤꯅꯦ ꯅꯪꯕꯨ ꯅꯊꯟꯗ ꯊꯣꯛꯏꯗꯨꯕꯨ ꯊꯪꯅꯕꯗ ꯅꯪ ꯕꯥꯇꯣꯟ ꯍꯣꯏꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯂꯩꯔꯤ ꯐꯣꯟꯗꯁꯨ ꯇꯧꯔꯒ ꯍꯥꯏꯔꯛꯂꯗꯤ ꯆꯦꯜꯂꯛꯀꯅꯤꯗꯅ ꯍꯦꯟꯊꯣꯏꯕꯤꯗ ꯋꯥ ꯀꯞꯈꯠꯂꯛꯂꯦ ꯂꯣꯌꯨꯝꯕ ꯄꯥꯏꯈꯣꯝꯕꯗ ꯆꯤꯔꯣꯜ ꯇꯧꯏ ꯏꯕꯥꯏ ꯃꯤ ꯀꯞꯄꯤꯁꯦ ꯑꯝꯇ ꯊꯦꯝꯕꯤꯌꯨꯗꯅ ꯄꯥꯏꯈꯣꯝꯕꯅ ꯐꯨꯕꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄ ꯀꯞꯄꯅ ꯃꯥꯅ ꯑꯣꯏꯅ ꯀꯞꯄꯤꯅꯦ ꯑꯦꯟꯇꯦꯅꯥꯒꯗꯤ ꯋꯥꯡꯉꯤꯍꯦ ꯆꯩꯅꯥ ꯐꯥꯎꯅꯔꯤꯔꯣ ꯅꯣꯏꯁꯦ ꯌꯥꯝ ꯍꯧꯔꯛꯀꯅꯣꯀꯣ ꯏꯕꯣ ꯑꯁꯣꯛꯄ ꯅꯈꯨꯠꯇꯨꯗ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯀꯅꯤ ꯊꯕꯥꯁꯅ ꯐꯥꯔꯁ ꯑꯦꯗꯇꯣ ꯄꯨꯔꯒ ꯂꯥꯛꯏ ꯍꯦꯟꯊꯣꯏꯕꯤꯕꯨ ꯊꯦꯝꯕꯤꯕ ꯑꯩꯅ ꯊꯣꯏꯕꯤ ꯁꯦ ꯃꯤꯁꯨ ꯑꯩꯁꯦ ꯍꯤꯗꯥꯛ ꯈꯤꯇꯅ ꯍꯥꯞꯄꯤꯁꯤ ꯂꯥꯛꯑꯣ
ꯍꯦꯟꯊꯣꯏꯕꯤꯁꯨ ꯀꯞꯄꯗꯣ ꯈꯔ ꯐꯥꯊꯔꯒ ꯍꯧꯒꯠꯂꯛꯂꯦ ꯁꯥꯟꯇꯤꯅ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯣꯟꯕꯤꯔꯨꯁꯤꯅ ꯍꯣꯏ ꯍꯣꯏ ꯍꯤꯒꯥ ꯌꯩꯔꯁꯨ ꯌꯥꯅꯕ ꯁꯥꯟꯇꯤ ꯀꯦꯁꯣꯔꯗ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯕꯕꯥꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯌꯨꯝꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯂꯣꯏ ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤꯅ ꯊꯕꯥꯒ ꯑꯩꯒꯗꯤꯅꯦ ꯉꯁꯤꯁꯤꯗ ꯂꯩꯃꯤꯟꯅꯔꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯝꯃ ꯍꯣ ꯍꯥꯏꯔꯛꯄꯗꯅꯦ ꯄꯥꯎ ꯄꯤꯔꯣ ꯊꯣꯏꯕꯤ ꯕꯥꯇꯣꯟ ꯆꯠꯂꯦꯀꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯀꯦꯁꯣꯔ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯥꯟꯇꯤꯒꯤ ꯏꯕꯦꯁꯅꯥꯒꯁꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯊꯥꯡꯒꯠꯄ ꯆꯪꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗꯅ ꯃꯈꯣꯏ ꯃꯔꯤꯗ ꯉꯥꯏꯍꯧꯔꯦ ꯍꯦꯟꯊꯣꯏꯕꯤ ꯃꯈꯣꯟꯒꯗꯣ ꯀꯞꯂꯨꯕꯒꯤ ꯁꯤꯔꯤ ꯁꯤꯔꯤ ꯊꯕꯥ ꯀꯥꯏꯅꯣ ꯍꯤꯗꯥꯛꯇꯣ ꯊꯕꯥꯁꯅꯥꯅ ꯕꯣꯛꯁꯇꯒꯤ ꯍꯤꯗꯥꯛꯇꯣ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯂꯦ ꯍꯦꯟꯊꯣꯏꯕꯤ ꯂꯁꯤꯡꯗꯨꯒ ꯍꯤꯗꯥꯛꯇꯨꯒ ꯄꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯂꯩꯗꯨꯅ ꯉꯥꯛꯂꯦ ꯍꯦꯟꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯗꯣ ꯑꯗꯣꯝꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯂꯠꯂ ꯇꯧꯔꯒ ꯂꯧꯊꯣꯛꯑꯣ ꯀꯩꯕꯣ ꯐꯨꯔꯤꯠꯇꯣ ꯑꯗꯨꯗꯣ ꯂꯧꯊꯣꯛꯑꯣꯕ ꯍꯤꯗꯥꯛ ꯇꯩꯅꯕ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯉꯝꯃꯔꯣꯏꯕꯣ ꯉꯝꯃꯔꯣꯏꯗꯤ ꯉꯝꯃꯔꯣꯏ ꯏꯆꯦꯅ ꯍꯤꯗꯥꯛꯀꯤ ꯌꯨꯝꯗ ꯍꯥꯞꯄꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯏꯕꯥꯏ ꯇꯜꯂꯤꯍꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄꯕꯨ ꯑꯩ ꯉꯥꯡꯅꯔꯗꯅ ꯀꯣꯛ ꯍꯦꯛ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯗꯨꯗ ꯄꯥꯏꯈꯣꯝꯕꯗ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯗ ꯍꯦꯟꯊꯣꯏꯕꯤꯅ ꯑꯃꯨꯛ ꯂꯥꯛꯇꯅ ꯆꯤꯡꯊꯩ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯁꯠ ꯂꯧꯊꯣꯛ ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯦꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯇꯣꯏꯕ ꯄꯥꯏꯈꯣꯝꯕꯁꯨ ꯍꯦꯟꯊꯣꯏꯕꯤꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯈꯪꯕꯗꯒꯤ ꯋꯥꯒ ꯉꯥꯡꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯨꯔꯤꯠꯇ ꯏꯀꯥꯏꯅ ꯂꯧꯊꯣꯛꯏ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯣꯛꯄꯗꯣ ꯇꯞꯅ ꯇꯞꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯛꯂꯦ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯅꯥꯕ ꯈꯥꯡꯉꯤ ꯃꯈꯣꯏꯅꯤ ꯃꯇꯧ ꯎꯕꯗ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯇꯨ ꯑꯩꯁꯨ ꯁꯣꯛꯏ ꯈꯨꯠ ꯁꯣꯛꯏꯁꯦ ꯀꯩꯝ ꯇꯩꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯃꯝꯇꯪ ꯃꯥꯜꯂꯨꯔꯦ ꯁꯣꯛꯏꯁꯦ ꯑꯌꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯏꯁꯤꯗꯤ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯁꯅꯥꯅ ꯐꯥꯔꯁ ꯑꯦꯗ ꯐꯖꯅ ꯇꯧꯕꯤꯔꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯅ ꯃꯁꯥꯗ ꯕꯦꯟꯗꯦꯖꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯦ ꯑꯃꯅ ꯃꯈꯨꯠꯇꯨꯗ ꯕꯦꯟꯗꯦꯖꯇꯨ ꯌꯦꯠꯁꯤꯜꯂꯦ ꯊꯕꯥꯁꯅꯥꯅ ꯈꯨꯠ ꯁꯣꯛꯏꯁꯦ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯀꯥꯞꯊꯣꯛꯁꯦ ꯂꯣꯌꯨꯝꯕꯗꯤ ꯁ꯭ꯄ꯭ꯔꯦꯒꯨꯝꯕ ꯑꯣꯏꯔꯝꯃꯣꯏ ꯈꯜꯂꯗꯅ ꯃꯈꯨꯠꯀꯗꯣ ꯊꯥꯡꯖꯤꯜꯂꯒ ꯁꯦ ꯀꯥꯞꯁꯤꯜꯂꯣꯁꯦ ꯈꯨꯠꯇ ꯀꯥꯞꯀꯗꯕ ꯅꯠꯇꯤꯌꯦ ꯀꯥꯏꯗ ꯀꯥꯞꯇꯣꯏꯕ ꯅꯤꯡꯖꯣꯟꯗ ꯇꯤꯇꯥꯅ ꯆꯪꯗꯅꯕ ꯍꯤꯗꯥꯛꯅꯤ ꯀꯥꯞꯇꯣꯏꯁꯦ ꯁꯤ ꯍꯥꯏꯔꯒ ꯕꯣꯛꯁ ꯃꯅꯨꯡꯗꯒꯤ ꯁꯤꯔꯤꯟꯖ ꯑꯃ ꯂꯧꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯣꯛꯑꯒꯣꯜꯂꯒ ꯏꯕꯥꯏ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯄꯥꯏꯈꯣꯝꯕꯅ ꯂꯣꯌꯨꯝꯕꯕꯨ ꯇꯥꯞꯐꯥꯏ ꯆꯠꯄ ꯌꯥꯔꯣꯏꯅꯦ ꯑꯁ ꯌꯥꯔꯅꯦꯕ ꯆꯠꯂꯁꯦ ꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯏꯁꯦ ꯍꯤꯗꯥꯛ ꯃꯆꯥ ꯑꯃ ꯀꯥꯞꯄꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯣꯛ ꯀꯥꯞꯊꯣꯛꯍꯟꯈ꯭ꯔꯕ ꯂꯣꯏꯔꯗꯨꯕꯨ ꯏꯕꯥꯏ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯔꯤꯚꯦꯟꯁ ꯂꯧꯔꯤꯔꯣ ꯍꯥꯟꯅ ꯇꯨꯕ ꯂꯛꯅꯔꯨꯅꯨ ꯀꯣꯟꯅ ꯇꯨꯕ ꯅꯥꯍꯤ ꯇꯥꯏꯗꯣ ꯇꯧꯗꯣꯔꯦꯅꯦ ꯅꯪ ꯏꯁꯦꯟ ꯄꯥꯏꯈꯣꯝꯕꯒꯤ ꯍꯦꯟꯊꯣꯏꯕꯤꯒ ꯌꯥꯎꯅ ꯂꯣꯌꯨꯝꯕꯕꯨ ꯐꯥꯔꯒ ꯐꯛ ꯃꯊꯛꯇꯨꯗ ꯅꯝꯁꯤꯜꯂꯤ ꯂꯣꯌꯨꯝꯕꯅ ꯅꯦꯆꯧꯕꯤ ꯅꯆꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ ꯍꯦꯂꯣꯏ ꯃꯕꯥꯅꯤ ꯄꯨꯠꯂꯒ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ ꯄꯥꯏꯈꯣꯝꯕꯅ ꯍꯩꯠ ꯃꯤ ꯃꯌꯨꯝꯅꯤ ꯇꯥꯅꯤꯡꯗꯦ ꯅꯦꯆꯧꯕꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯍꯤꯗꯥꯛ ꯀꯥꯞꯄ ꯉꯝꯃꯣꯏꯌꯦ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯅꯥꯅ ꯌꯦꯇꯨꯝꯗꯣ ꯂꯣꯌꯨꯝꯕꯗ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯤ ꯂꯣꯌꯨꯝꯕ ꯈꯪꯂꯥꯎ ꯂꯥꯎꯏ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯉꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯃꯃꯤꯠꯇ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯊꯣꯔꯛꯂꯦ ꯉꯔꯥꯡ ꯅꯪꯒꯟꯗ ꯁꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯣ ꯉꯁꯤꯗ ꯐꯨꯗꯣꯔꯛꯄꯗꯧꯅ ꯃꯁꯥꯗꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯕꯦꯜꯀꯅꯤꯔꯣꯝꯗ ꯊꯣꯔꯛꯂꯦ ꯁꯨꯃꯥꯡꯗꯨꯗ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯥꯏꯁꯦꯟ ꯄꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯈꯤꯛꯇꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯂꯒ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯂꯤꯕꯅꯤꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟꯗꯨꯅ ꯀꯔꯦꯝꯅꯅꯨꯅꯦ ꯍꯟꯗꯛ ꯅꯪ ꯗꯣꯁꯥ ꯌꯥꯝ ꯄꯥꯡꯗꯦ ꯅꯣꯡꯃ ꯍꯦꯂꯣꯏ ꯑꯣꯛꯅꯔꯨꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯒꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯏꯃꯥꯅꯦ ꯉꯁꯤ ꯄꯥꯟꯖꯤꯒ ꯌꯦꯡꯕ ꯆꯠꯇꯧꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕ ꯁꯣꯟꯊꯥꯡꯗꯨꯅ ꯁꯣꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅꯅꯤ ꯑꯩꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯤꯕ ꯃꯥꯡꯒꯣꯜ ꯂꯣꯝꯗꯅ ꯂꯣꯌꯨꯝꯕ ꯍꯛꯀꯥꯝ ꯋꯥꯋꯥꯠ ꯆꯜꯂ ꯊꯣꯔꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤꯅꯤ ꯏꯁꯤꯡ ꯈꯤꯛꯄ ꯃꯄꯥ ꯆꯥꯔꯨꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯉꯤ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁ ꯅꯣꯡ ꯆꯨꯔꯦ ꯀꯩꯅꯣ ꯃꯥꯡꯒꯣꯜꯗ ꯅꯣꯡ ꯆꯨꯔꯤꯁꯤꯕꯣ ꯅꯥꯎꯁꯥꯎ ꯅꯃꯤꯠꯇꯨ ꯄꯥꯡꯊꯣꯛ ꯀꯔꯥꯏꯗꯒꯤ ꯅꯣꯡꯅꯣ ꯂꯣꯌꯨꯝꯕ ꯃꯃꯤꯠꯀ ꯂꯣꯏ ꯁꯤꯡꯈ꯭ꯔꯦ ꯀꯩꯅꯣ ꯅꯦꯆꯧꯕꯤ ꯇꯥꯏꯔꯣ ꯀꯩꯋꯣ ꯆꯥꯏꯁꯦꯟꯗꯨꯒ ꯃꯥꯏꯕꯤꯗꯤ ꯅꯦꯆꯧꯕꯤꯅ ꯍꯦꯟ ꯃꯥꯜꯂꯦ ꯅꯕꯥꯏꯒ ꯅꯪꯒꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯐꯠꯇꯕꯗꯣ ꯇꯥꯟꯊꯣꯛꯂꯤꯕꯅꯤ
ꯂꯥꯏ ꯐꯠꯇꯕ ꯅꯠꯇꯦ ꯃꯤ ꯑꯐꯕꯅꯤ ꯃꯆꯤꯟꯕꯨꯗꯤ ꯈꯔ ꯀꯜꯂꯤ ꯏꯕꯥꯏꯗ ꯇꯣꯡꯉꯤꯕ ꯂꯥꯏꯁꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯂꯥꯏꯗꯕꯨ ꯃꯆꯤꯟ ꯀꯟꯕ ꯂꯩꯕ꯭ꯔꯣ ꯍꯣ ꯂꯩꯔꯦ ꯅꯦꯆꯧꯕꯤ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯈꯠꯅ ꯃꯁꯤꯗꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯦꯗꯅ ꯅꯥꯎꯁꯥ ꯅꯕꯥꯏꯒ ꯅꯪꯒ ꯉꯁꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯅꯦꯆꯧꯕꯤ ꯀꯨꯊꯤ ꯌꯦꯡꯕ ꯄꯥꯟꯖꯤꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯅꯪꯒꯤꯁꯨ ꯀꯨꯊꯤꯗꯣ ꯌꯨꯝꯗꯒꯤ ꯂꯧꯔꯒ ꯄꯨꯈ꯭ꯔꯒꯦ ꯐꯔꯦꯅꯦ ꯑꯗꯨꯅ ꯑꯗꯣ ꯅꯦꯆꯧꯕꯤ ꯀꯨꯊꯤꯗꯣ ꯌꯦꯡꯒꯦꯅ ꯌꯦꯡꯉꯛꯑꯗꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯒꯗ꯭ꯔꯅ ꯈꯔ ꯌꯦꯡꯕꯤꯔꯛꯎ ꯍꯩ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯒꯅꯨ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯃꯃꯥ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯏꯅ ꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯔ ꯅꯦꯆꯧꯕꯤꯔ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯍꯦ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯕꯤ ꯌꯥꯗꯧꯅ ꯑꯗꯨꯗ ꯌꯥꯎꯁꯜꯂꯤꯕꯅꯤꯅꯦ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯐꯣꯟꯗꯨꯗ ꯔꯤꯡ ꯈꯤꯡꯂꯛꯏ ꯍꯜꯂꯣ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯁꯤꯕꯨ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ CEO ꯄꯥꯏꯈꯣꯝꯕꯗꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯀꯅꯥ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯌꯥꯅꯤ ꯇꯥꯛꯄꯤꯌꯨ ꯉꯔꯥꯡ ꯑꯍꯤꯡ ꯁꯣꯝꯒꯤ ꯐꯦꯛꯇ꯭ꯔꯤ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯐꯥꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕꯗ ꯀꯩꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯉꯥꯏꯍꯥꯛꯇ ꯌꯧꯕꯤꯔꯣ ꯍꯣꯏ ꯐꯅꯤ ꯁꯔ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯀꯅꯥꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯉꯔꯥꯡꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯂꯣꯛꯑꯞꯇ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇ ꯂꯥꯎ ꯍꯥꯏꯔꯛꯏꯕ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯁꯤ ꯚꯥꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯅꯦꯆꯧꯕꯤ ꯆꯠꯄ ꯉꯥꯏꯈꯤꯗꯣꯏꯔꯣ ꯉꯥꯏꯗ꯭ꯔꯗꯤ ꯆꯠꯀꯦ ꯌꯥꯔꯛꯀꯗ꯭ꯔꯣ ꯁꯤꯕꯣ ꯐꯤꯕꯝꯁꯤꯒ ꯑꯁ ꯃꯥ ꯎꯗ꯭ꯔꯤꯉꯩ ꯆꯠꯂ ꯂꯣꯏꯔꯦ ꯌꯥꯔꯦ ꯉꯥꯛꯇ ꯉꯥꯏꯁꯦ ꯑꯗꯣ ꯒꯥꯔꯤꯗꯤ ꯀꯅꯥꯅ ꯊꯧꯕ ꯑꯩ ꯏꯕꯥꯏ ꯑꯩꯗꯤ ꯈꯨꯠꯁꯦ ꯌꯥꯝ ꯅꯥꯔꯤꯌꯦ ꯑꯗꯨꯅ ꯊꯧꯕ ꯉꯝꯈꯤꯔꯣꯏ ꯍꯩ ꯀꯗꯔ ꯍꯧꯔꯛꯑꯅꯨ ꯅꯪꯒꯤ ꯀꯗꯔꯗꯣ ꯅꯨꯄꯤ ꯑꯇꯩ ꯆꯠꯅꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯔꯣꯏ ꯍꯦꯔꯥ ꯏꯕꯥꯏꯗꯤ ꯅꯍꯥꯟ ꯅꯪꯒꯟ ꯅꯥꯕꯅꯤ ꯑꯩꯅ ꯈꯨꯠ ꯗꯃꯥꯗ ꯈꯦꯠꯅꯩꯌꯦ ꯅꯪꯒꯟꯗ ꯒꯥꯔꯤ ꯊꯧꯒꯗꯕ ꯅꯠꯇꯦꯕ ꯈꯨꯠꯅ ꯊꯧꯒꯗꯕꯅꯤ ꯏꯁꯦꯟ ꯑꯩꯕꯨ ꯏꯁꯥꯁꯦ ꯆꯤꯛ ꯂꯥꯎꯏꯃꯤ ꯅꯪꯕꯣ ꯑꯁ ꯁꯔꯁ ꯀꯧꯔꯁꯤ ꯏꯕꯥꯏ ꯑꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯔꯁꯁꯨ ꯌꯧꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯏ DSPꯒꯤ ꯔꯨꯝꯗꯅꯤ DSPꯅ ꯃꯈꯣꯏꯁꯦ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯇꯧꯖꯕ ꯃꯤꯑꯣꯏꯅꯤ ꯃꯣꯏꯅ ꯑꯇꯝꯅꯅ ꯃꯐꯝꯗꯣ ꯃꯩ ꯊꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯕꯗꯧꯅ ꯉꯥꯡꯉꯤ ꯌꯨ ꯉꯥꯎꯔꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥ ꯄꯤꯔꯒ ꯊꯥꯖꯤꯟꯕꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯠꯁꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯁꯨ ꯃꯣꯏꯒꯤ ꯀꯟꯗꯤꯁꯟꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯥꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯁꯦ ꯁꯔ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯔꯝꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯕꯥꯏ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯑꯦꯇꯦꯝ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯊꯤꯒꯠꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯐꯥꯔꯤꯕꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯁꯔ DSPꯅ ꯍꯥꯟꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯂꯣꯌꯨꯝꯕꯅ ꯂꯩ ꯁꯔ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯑꯃ ꯈꯨꯠꯊꯣꯛꯅꯩ ꯍꯥꯏ ꯑꯗꯨꯁꯨ ꯃꯤꯒꯩꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯝꯇ ꯈꯪꯕ ꯉꯝꯗꯦ DSPꯅ ꯑꯗꯣꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯄꯥꯏꯈꯣꯝꯕꯅ ꯊꯦꯡꯛ ꯌꯨ ꯁꯔ DSPꯅ ꯑꯩꯅ ꯉꯔꯥꯡ ꯐꯥꯏꯜ ꯈꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯟꯗ ꯁꯣꯝꯒꯤ ꯄꯥꯕꯨꯡꯒꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯀꯦꯁ ꯈꯔ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯃꯔꯛ ꯐꯠꯊꯛꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯩ ꯂꯥꯛꯆꯒꯦ ꯍꯣꯏ ꯐꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯒꯠꯂꯤ ꯄꯥꯏꯈꯣꯝꯕꯅ DSPꯗꯨꯗ ꯍꯦꯟꯁꯦꯛ ꯇꯧꯔꯒ ꯊꯦꯡꯛ ꯌꯨ ꯁꯔ ꯄꯣꯏꯔꯩ ꯃꯈꯣꯏ ꯍꯨꯝ ꯃꯄꯥꯟ ꯊꯣꯔꯛꯂꯦ ꯉꯔꯥꯡ ꯐꯥꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯊꯥꯗꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯦ ꯂꯣꯌꯨꯝꯕꯒ ꯄꯥꯏꯈꯣꯝꯕꯒ ꯎꯕꯗ ꯀꯤꯗꯨꯅ ꯃꯅꯤꯡꯍꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯔꯛꯂꯦ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏ ꯑꯩ ꯁꯔꯁꯀ ꯉꯔꯥꯡꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯈꯔ ꯄꯨꯔꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯏꯕꯥꯏ ꯍꯟꯊꯥꯗꯕꯤꯔꯝꯃꯒ ꯌꯥꯝꯗꯤ ꯀꯨꯏꯒꯅꯨ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯑꯁ ꯑꯗꯨ ꯀꯤꯕ ꯍꯧꯅꯗꯦꯗ ꯅꯪ ꯄꯥꯅꯧ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯗꯤ ꯉꯁꯤ ꯊꯕꯛ ꯂꯦꯞꯄꯒꯦ ꯏꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯏꯕꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯦ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯑꯉꯥꯡꯁꯤꯡꯒꯤ ꯀꯨꯊꯤ ꯌꯦꯡꯍꯜꯂꯤ ꯄꯥꯟꯖꯤꯅ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯃꯃꯤꯡ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯆꯨꯝꯃꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯗꯣꯁꯥ ꯂꯥꯡꯕꯟꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯅ ꯆꯥꯜꯂꯤ ꯊꯦꯡꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯒ ꯅꯛꯅꯩ ꯃꯥꯕꯨ ꯆꯥꯟꯕꯁꯤ ꯅꯨꯄꯤ ꯑꯉꯥꯡꯅꯗꯤ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ
ꯂꯣꯌꯨꯝꯕꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯍꯦꯟꯅꯤ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅꯕꯣ ꯃꯁꯥꯒꯤ ꯃꯄꯣꯛ ꯃꯌꯤꯗ ꯅꯨꯄꯤꯅ ꯆꯥꯂꯨ ꯍꯥꯏꯗꯅ ꯌꯥꯎꯔꯛꯑꯕꯅꯤ ꯆꯥꯟꯈꯤꯅꯤ ꯄꯥꯟꯖꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2 ꯃꯅꯨꯡꯗ ꯋꯥꯈꯜ ꯍꯣꯡꯕ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯂꯩꯔꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯖꯥ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯀꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯖꯥꯠꯅꯣ ꯃꯁꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯁꯤꯒꯤ ꯂꯥꯏꯕꯛꯇ ꯋꯥꯏꯊꯨꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯅꯥꯄꯨ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡ ꯁꯥꯟꯕ ꯍꯩꯒꯗꯕꯤ ꯑꯃ ꯊꯣꯡꯅꯒꯅꯤ ꯍꯥꯏꯅ ꯇꯝꯃꯤꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤꯒ ꯄꯨꯔꯅꯤꯃꯥꯒꯗꯣ ꯍꯔꯥꯎꯖꯩ ꯄꯥꯟꯖꯤꯗꯨꯅ ꯃꯊꯪꯒꯤ ꯀꯨꯊꯤ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯤꯡꯁꯤꯅ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕ ꯆꯨꯝꯃꯤꯀꯣ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯟꯗꯛꯁꯦ ꯂꯣꯁꯥ ꯂꯥꯡꯃꯟ ꯈꯔ ꯄꯥꯡꯗꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯊꯣꯛꯏ ꯄꯥꯟꯖꯤꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯀꯨꯊꯤ ꯍꯦꯛ ꯌꯦꯡꯕꯒ ꯀꯩꯅꯣ ꯁꯤꯗꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯈꯠꯅ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯊꯋꯥꯏꯃꯤꯆꯥꯛꯁꯤ ꯄꯇꯥꯜ ꯆꯟꯒꯦ ꯇꯧꯏ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏꯁꯤ ꯔꯥꯍꯨꯅ ꯎꯝꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯊꯋꯥꯏ ꯋꯥꯅ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯁꯦ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯑꯗꯨꯗꯤ ꯄꯥꯟꯖꯤ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯦꯛꯂꯒ ꯊꯋꯥꯟ ꯂꯥꯡꯕꯟ ꯃꯦꯔꯥ ꯑꯗꯨꯗꯒꯤꯗꯤ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯀꯨꯊꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯒꯤ ꯄꯣꯛꯄ ꯊꯥꯁꯤꯅ ꯂꯝꯇꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯀꯨꯃꯣꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯀꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯑꯣꯡꯗꯨꯒ ꯅꯨꯄꯤ ꯊꯤꯁꯦ ꯍꯥꯏꯕ ꯄꯥꯛ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯅꯦ ꯄꯨꯔꯅꯤꯃꯥꯅ ꯏꯅꯝꯃ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯊꯤꯔꯅꯨ ꯏꯕꯨꯡꯉꯣ ꯆꯧꯕꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝꯅꯤ ꯏꯅꯝꯃꯅ ꯌꯥꯅꯕ ꯈꯔ ꯀꯟꯅ ꯇꯧ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯖꯥ ꯂꯨꯍꯣꯡꯕꯁꯤ ꯍꯤꯌꯥꯡꯒꯩꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯐꯥꯏꯔꯦꯟꯅ ꯐꯗꯧꯔꯤꯕ꯭ꯔꯣ ꯄꯥꯟꯖꯤꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯈꯪꯒꯗꯕꯅꯤ ꯌꯥꯝꯅꯗꯤ ꯊꯤꯟꯊꯕꯗꯨ ꯐꯠꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ ꯌꯥꯔꯦꯗ ꯑꯉꯝꯕ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒ ꯄꯨꯔꯅꯤꯃꯥꯒꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯁꯔꯁꯀ ꯂꯣꯌꯨꯝꯒꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ ꯂꯥꯛꯏ ꯁꯔꯁꯅ ꯏꯕꯥꯏꯁꯥ ꯉꯔꯥꯡ ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯗ ꯅꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯕꯨ ꯀꯅꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯁꯥꯒꯠꯂꯤꯕ ꯂꯝꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯗ ꯌꯣꯜꯂꯛꯄ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯄꯤꯛꯄꯤ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯗꯥꯆꯧꯒ ꯂꯝꯕꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧ ꯈꯠꯅꯈꯤꯕꯅꯤ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯏꯅꯦ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯑꯣꯡꯗꯨꯗ ꯑꯄꯤꯛꯄ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯗꯨ ꯍꯦꯂꯣꯏ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯃꯃꯤꯡ ꯍꯦꯂꯣꯏ ꯀꯧꯕ꯭ꯔꯣ ꯀꯧꯗꯦ ꯃꯃꯤꯡꯒꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯗꯨꯗ ꯅꯣꯏ ꯗꯥꯆꯧ ꯉꯝꯕ ꯃꯤ ꯍꯥꯏꯁꯦ ꯍꯦꯂꯣꯏꯒꯨꯝꯕ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯃꯤꯅꯤꯗ ꯑꯗꯨꯅꯒ ꯅꯇꯩꯃ ꯑꯣꯏꯅꯤꯡꯗ꯭ꯔꯣꯅꯦ ꯑꯩꯈꯣꯏ ꯗꯥꯆꯧ ꯂꯛꯅꯕꯒꯤꯗꯤ ꯏꯇꯩꯃ ꯑꯄꯤꯛꯄꯤꯗꯨꯅ ꯕꯦꯁꯅꯦ ꯍꯥꯏꯅ ꯑꯁꯦꯡꯕ ꯑꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯏꯈ꯭ꯔꯒꯅ ꯂꯨꯍꯣꯡꯕ ꯌꯥꯎꯔꯦꯗꯅ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯂꯣꯌꯨꯝꯕ ꯍꯥꯟꯅ ꯀꯨꯝꯊꯈ꯭ꯔꯦ ꯁꯔꯁ ꯅꯪ ꯒꯥꯔꯤꯗꯣ ꯄꯥꯛ ꯐꯖꯅ ꯇꯧꯔꯝꯃꯒ ꯂꯥꯛꯑꯣꯀꯣ ꯑꯩ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦ ꯍꯣꯏ ꯕꯥꯏꯁꯥ ꯂꯣꯌꯨꯝ ꯃꯅꯨꯡ ꯆꯪꯂꯛꯏ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯤꯗꯣ ꯂꯣꯌꯨꯝꯕ ꯍꯦꯛ ꯎꯕꯗ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯤ ꯄꯣꯠꯅꯤ ꯁꯔ ꯂꯣꯌꯨꯝꯕꯗꯨ ꯃꯄꯥ ꯂꯥꯜꯂꯒꯦ ꯆꯠꯀꯦ ꯇꯧꯔꯝꯕꯗ ꯐꯠ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨꯅ ꯑꯌꯥ ꯁꯔꯒꯤ ꯈꯨꯠꯇꯨꯗꯤ ꯀꯔꯤ ꯇꯧꯔꯤꯕ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯥꯜꯂꯦ ꯉꯔꯥꯡ ꯍꯤꯔꯣ ꯁꯥꯔꯨꯕꯩꯅꯤ ꯍꯤꯔꯣꯁꯨ ꯁꯣꯛꯀꯅꯨ ꯌꯥꯗꯦꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯁꯔꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯜꯂꯤꯁꯦ ꯇꯟꯖꯥꯗꯨꯗ ꯊꯕꯥꯁꯅꯥ ꯊꯣꯔꯛꯄꯗꯣ ꯂꯣꯌꯨꯝꯕꯅ ꯂꯥꯞꯇꯛꯅ ꯎꯔꯦ ꯀꯥꯎꯟꯇꯔ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯁꯤꯒꯤ ꯅꯨꯄꯤ ꯅꯔꯁꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯥꯎꯟꯇꯔ ꯐꯝꯃꯤꯕ ꯅꯨꯄꯤꯗꯨꯁꯨ ꯊꯕꯥꯁꯅꯥꯗ ꯌꯦꯡꯂꯒ ꯈꯪꯉꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄ ꯅꯔꯁꯅꯤ ꯃꯣꯏ 3-4 ꯍꯟꯗꯛ ꯅꯧꯅ ꯆꯪꯉꯛꯈꯤꯕꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯤꯡꯕꯨꯗꯤ ꯊꯕꯥꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯂꯣꯌꯨꯝꯕ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯁꯣꯜꯂꯤ ꯊꯕꯥꯁꯅꯥ ꯁꯅꯥ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕꯗꯨ ꯎꯕꯗ काउंटर फंबीबा नुपीदो प्रॉपक साकलग लेहौरे लोयुम थबासनाबु तानरई सना हो सनाओ थबासना अहानबददी मंगोना नत्तब्रा खल्ली अदबु तुंग हन्ना येंगलकपदा लोयुमबना मखुतका हायरगा लाकपदा उरे मीना कौरा खुमदेको हैमा आइदि कना कना मालुरे कना लाक्तोक लेगेबा मालिसिबो
ꯅꯣꯏ ꯍꯦꯔꯣꯒ ꯃꯥꯜꯂꯤꯔꯕ ꯆꯦꯔꯣꯗ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯂꯩꯖꯗꯦ ꯁꯦꯡꯉꯕ꯭ꯔꯅꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯗꯦ ꯅꯪꯅ ꯉꯔꯥꯡ ꯅꯤꯡꯖꯣꯟꯗ ꯍꯤꯗꯥꯛ ꯊꯥꯕꯤꯕꯒꯤ ꯆꯩꯅꯥꯁꯦ ꯍꯟꯗ꯭ꯔꯦꯅꯦ ꯐꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯄꯣꯝꯈꯠꯂꯛꯄꯒ ꯇꯧꯕ꯭ꯔꯣ ꯄꯣꯝꯕꯨꯗꯤ ꯄꯣꯝꯈꯠꯂꯛꯇꯦꯗ ꯆꯩꯅꯥꯗꯨꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯁꯨ ꯊꯝꯃꯣ ꯌꯦꯡꯕ ꯂꯥꯛꯏꯔꯥ ꯌꯥꯝ ꯈꯪꯉꯤꯅ ꯅꯪꯗꯤ ꯇꯥꯟꯖꯥꯗꯨꯗ ꯁꯔꯁ ꯆꯪꯂꯛꯂꯒ ꯏꯕꯥꯏꯁꯥ ꯀꯩꯅꯣ ꯑꯣꯐꯤꯁꯇꯤ ꯑꯁꯣꯝ ꯂꯩꯍꯧꯔꯦ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯔꯠ ꯁ꯭ꯄꯦꯁꯤꯂꯤꯁ ꯊꯤꯔꯝꯃꯤꯅꯤꯅꯦ ꯀꯩꯅꯣ ꯏꯕꯦꯆꯥꯕꯨ ꯍꯥꯔꯠꯀ ꯅꯥꯕ꯭ꯔꯣ ꯂꯩꯌꯨꯝꯕ ꯁꯔꯁꯇ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯑꯗꯨ ꯌꯦꯡꯁꯦ ꯍꯥꯏꯅꯕꯩ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯅꯥꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯀꯧꯔꯛꯂꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯅ ꯆꯠꯈ꯭ꯔꯦ ꯏꯕꯥꯏꯁꯥ ꯑꯁꯤꯅ ꯅꯪꯒꯤ ꯍꯦꯜꯂꯣꯏꯔꯣ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯅꯣ ꯃꯥꯏ ꯕꯣꯏ ꯅꯣ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯁ ꯄꯨꯔꯥ ꯌꯥꯏꯍꯦ ꯏꯕꯥꯏꯆꯥꯁꯤꯁꯨ ꯀꯥꯟꯗꯦ ꯃꯥꯏ ꯕꯣꯏ ꯅꯦꯆꯧꯕꯤ ꯍꯜꯂꯛꯑꯃꯅꯤ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯔꯝꯂꯒ ꯂꯣꯌꯨꯝꯗꯣ ꯊꯣꯛꯈ꯭ꯔꯦ ꯁꯔꯁꯅ ꯒꯥꯔꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯤꯍꯦ ꯃꯥꯁꯨ ꯂꯣꯌꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯦ